ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯄ꯭ꯔꯤꯌꯥ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯂꯣꯏꯅꯤ꯫ ꯃꯕꯥꯅꯤ ꯁ꯭ꯀꯨꯜ ꯑꯃꯠꯇꯗꯁꯨ ꯇꯝꯃꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯕꯥꯅꯤꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯉꯥꯎꯖꯔꯛꯄ ꯍꯥꯏꯕꯗꯤ ꯃꯕꯥꯅꯤꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯌꯥꯏꯐꯕ꯫ ꯌꯥꯏꯐꯕꯁꯨ ꯁꯣꯅꯤꯌꯥ ꯄ꯭ꯔꯤꯌꯥꯅ ꯇꯝꯃꯛꯄ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯇꯝꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯑꯗꯨꯒ ꯁꯣꯅꯤꯌꯥꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯗꯦ꯫ ꯁꯣꯅꯤꯌꯥ ꯃꯇꯣꯝꯗꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ꯫ ꯄ꯭ꯔꯤꯌꯥꯒꯤ ꯃꯈꯥꯗ ꯕꯦꯝꯕꯦꯝ ꯍꯥꯏꯗꯅ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯄ꯭ꯔꯤꯌꯥꯒꯤ ꯃꯆꯟꯅꯨꯄꯤ ꯕꯦꯝꯕꯦꯝ ꯃꯔꯧ ꯂꯩꯒꯟꯕ ꯃꯤꯇꯥ ꯈꯔ ꯂꯨꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯥꯁꯨ ꯃꯥꯏꯕ ꯀꯨꯕꯦꯔ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯑꯃꯗ ꯄ꯭ꯔꯤꯌꯥ ꯑꯃꯗꯤ ꯁꯣꯅꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯆꯤꯡ ꯀꯥꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯏꯐꯕꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯤꯡ ꯀꯥꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯊꯦꯡꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯕꯅ ꯁꯣꯅꯤꯌꯥꯗ ꯑꯁꯨꯝꯅ ꯀꯧꯔꯛꯈꯤ, "ꯁꯣꯅꯤꯌꯥ, ꯆꯤꯡ ꯀꯥꯕ ꯂꯥꯛꯑꯝꯃꯤꯔꯥ?" ꯍꯥꯏꯗꯨꯅ꯫ ꯁꯣꯅꯤꯌꯥꯗꯤ ꯌꯥꯏꯐꯕꯅ ꯑꯗꯨꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯀꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯊꯀꯠꯄꯣꯏ ꯂꯥꯛꯄꯣꯏ, "ꯍꯣꯏ, ꯂꯥꯛꯑꯝꯃꯤꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯐꯕꯁꯨ ꯁꯣꯅꯤꯌꯥꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯤꯡ ꯀꯥꯕ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯄ꯭ꯔꯤꯌꯥ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯌꯥꯏꯐꯕꯅ ꯃꯉꯣꯟꯗꯗꯤ ꯌꯦꯡꯕꯐꯥꯎ ꯌꯦꯡꯕꯤꯔꯝꯗꯦ ꯍꯥꯏꯗꯨꯅ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯁꯣꯅꯤꯌꯥꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯌꯥꯏꯐꯕ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄ꯭ꯔꯤꯌꯥ, ꯅꯪꯒ ꯁꯣꯅꯤꯌꯥꯒ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯀꯤꯂꯤ ꯆꯅꯥ ꯌꯣꯟꯕ ꯍꯣꯇꯦꯜ ꯑꯃ ꯂꯩꯕꯗꯣ, ꯃꯗꯨꯗ ꯂꯥꯛꯑꯣ, ꯊꯦꯡꯅꯁꯤ" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯌꯥꯏꯐꯕꯅ ꯃꯥꯒꯤ ꯃꯌꯨꯝꯗꯒ ꯆꯪꯉꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯔꯝꯕꯗꯨꯗ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯣꯅꯤꯌꯥꯕꯨ ꯍꯧꯗꯨꯅ ꯌꯥꯏꯐꯕꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯌꯥꯏꯐꯕꯗꯤ ꯍꯥꯟꯅꯗꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡ ꯌꯥꯏꯐꯕꯅ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯁꯣꯅꯤꯌꯥꯕꯨ ꯑꯁꯥꯏꯐꯥꯎꯗ ꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯑꯩꯁꯨ ꯂꯥꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯕꯅ "ꯌꯥꯅꯤ, ꯑꯗꯨ ꯀꯨꯏꯔꯣꯏꯗ, ꯉꯥꯏꯍꯥꯛꯇꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯕꯨ ꯌꯥꯏꯐꯕꯅ ꯀꯧꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯁꯣꯅꯤꯌꯥꯗ ꯌꯥꯏꯐꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁꯣꯅꯤꯌꯥ, ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯄꯤꯛꯂꯤꯉꯩ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄꯗꯒꯤ ꯅꯪꯕꯨ ꯈꯟꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ" ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯀꯨꯏꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯑꯃ ꯃꯪꯐꯥꯎꯅꯔꯛꯄꯗꯨꯗ꯫ ꯑꯗꯨꯒ ꯁꯣꯅꯤꯌꯥꯁꯨ ꯌꯥꯏꯐꯕꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯄ꯭ꯔꯤꯌꯥꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯗꯤ ꯀꯞꯇꯨꯅ ꯁꯣꯅꯤꯌꯥꯕꯨ ꯍꯧꯔꯝꯗꯅ ꯃꯌꯨꯝꯗ ꯆꯦꯟꯈꯤ꯫ ꯁꯣꯅꯤꯌꯥꯁꯨ ꯄ꯭ꯔꯤꯌꯥ ꯂꯩꯔꯝꯗꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯅ ꯁꯣꯅꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁꯣꯅꯤꯌꯥ, ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯃꯔꯨꯞꯂꯣꯏ ꯑꯣꯏꯕꯁꯤ ꯃꯇꯝ ꯈꯔ ꯂꯦꯞꯄꯁꯤ꯫ ꯑꯩ ꯃꯇꯝ ꯈꯔ ꯏꯪꯅ ꯆꯤꯛꯅ ꯏꯇꯣꯝꯗ ꯂꯩꯖꯔꯒꯦ" ꯍꯥꯏꯗꯨꯅ꯫ ꯁꯣꯅꯤꯌꯥꯅ ꯑꯃꯨꯛ "ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯣꯅꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯪ ꯊꯨꯅ ꯆꯠꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯄ꯭ꯔꯤꯌꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯇ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯣꯅꯤꯌꯥꯒ ꯌꯥꯏꯐꯕꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯕ ꯍꯧꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯗꯤ ꯃꯕꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯊꯧꯔꯤ ꯌꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯕꯦꯝꯕꯦꯝꯅ ꯃꯆꯦꯅ ꯊꯧꯔꯤ ꯌꯥꯟꯒꯦ ꯇꯧꯔꯤꯕꯗꯨ ꯎꯗꯨꯅ ꯃꯆꯦꯕꯨ ꯈꯥꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ, ꯅꯪꯅ ꯅꯁꯥ ꯅꯇꯣꯝꯗ ꯁꯤꯖꯒꯦ ꯍꯣꯠꯅꯔꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ?" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯆꯦ ꯄ꯭ꯔꯤꯌꯥꯅ ꯄꯥꯎꯈꯨꯝ ꯁꯨꯛꯄꯤ ꯄꯤꯔꯝꯗꯦ꯫ ꯃꯗꯨꯗ ꯀꯣꯟꯅ ꯊꯪꯗꯗꯤ ꯕꯦꯝꯕꯦꯝꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ, ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯏꯆꯦꯅ ꯅꯁꯥ ꯅꯇꯣꯝꯗ ꯁꯤꯖꯒꯦ ꯍꯣꯠꯅꯔꯤꯕꯗꯨ ꯗꯥ ꯌꯥꯏꯐꯕꯕꯨ ꯏꯆꯦ ꯁꯣꯅꯤꯌꯥꯅ ꯃꯨꯟꯈꯤꯕꯒꯤ ꯅꯠꯇ꯭ꯔꯣ?
ꯌꯦꯡꯉꯣꯏꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯧꯗ꯭ꯔꯁꯨ ꯅꯝꯗꯅ ꯃꯨꯜꯂꯒ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ ꯏꯆꯦ ꯁꯣꯅꯤꯌꯥꯗꯒꯤ ꯗꯥ ꯌꯥꯏꯐꯕꯕꯨ ꯃꯨꯟꯗꯨꯅ ꯑꯩꯅ ꯏꯆꯦꯒꯤ ꯃꯐꯝꯗ ꯄꯤꯒꯅꯤ ꯏꯆꯦ ꯅꯪ ꯁꯤꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯕꯦꯝꯕꯦꯝꯅ ꯃꯆꯦꯕꯨ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯕꯦꯝꯕꯦꯝꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯉꯁꯤꯗꯤ ꯕꯕꯥꯗ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ ꯕꯕꯥ ꯅꯪ ꯌꯥꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯃꯄꯥ ꯀꯨꯕꯦꯔꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥꯊꯣꯏꯕꯤ ꯏꯆꯥꯒꯤ ꯀꯔꯤ ꯃꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯦ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯕꯦꯝꯕꯦꯝꯅ ꯃꯄꯥꯗ ꯕꯕꯥ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯁꯥ ꯃꯇꯣꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯒꯦ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯒꯤ ꯀꯔꯤ ꯃꯅꯤꯡ ꯊꯨꯡꯗꯕ ꯂꯩꯔꯒꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯕꯦꯝꯕꯦꯝꯅ ꯑꯃꯨꯛ ꯕꯕꯥꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯩ ꯖꯥꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯕꯕꯥꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯗꯨ ꯉꯁꯤꯐꯥꯎ ꯈꯪꯗ꯭ꯔꯤ ꯇꯥꯕꯗꯪ ꯇꯥꯕꯅꯤ ꯑꯗꯨ ꯕꯕꯥ ꯅꯆꯥ ꯆꯥꯡꯌꯦꯡ ꯑꯃꯠꯇ ꯇꯧꯖꯒꯦ ꯕꯕꯥ ꯅꯪ ꯏꯆꯦ ꯁꯣꯅꯤꯌꯥꯁꯦ ꯑꯃꯨꯛꯇ ꯉꯥꯎꯍꯟꯒꯦꯔꯥ ꯍꯥꯏꯗꯨꯅ ꯕꯦꯝꯕꯦꯝꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯄꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯉꯁꯤ ꯉꯥꯡꯁꯛꯏꯕ ꯃꯇꯧ ꯃꯌꯥꯝꯁꯤꯕꯨ ꯅꯆꯦ ꯁꯣꯅꯤꯌꯥꯗꯤ ꯅꯆꯦꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯀꯩꯗꯧꯕꯒꯤ ꯃꯥꯕꯨ ꯑꯩꯅ ꯉꯥꯎꯍꯟꯗꯣꯔꯤꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯕꯦꯝꯕꯦꯝꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯕꯕꯥ ꯏꯆꯦꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯆꯦ ꯁꯣꯅꯤꯌꯥꯅ ꯏꯆꯦꯒꯤ ꯅꯨꯄꯥ ꯃꯨꯟꯗꯨꯅ ꯏꯆꯦꯕꯨ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯅꯕ ꯍꯣꯠꯅꯔꯤ ꯏꯆꯦꯅ ꯉꯔꯥꯡ ꯊꯧꯔꯤ ꯌꯥꯟꯒꯦ ꯇꯧꯔꯝꯂꯤꯕꯗꯨꯁꯨ ꯏꯆꯦ ꯁꯣꯅꯤꯌꯥꯅ ꯏꯆꯦꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯨꯟꯈꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯁꯥꯎꯔꯝꯗꯕ ꯃꯥꯏꯕ ꯀꯨꯕꯦꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯛꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯦꯔꯥ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯅꯁꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯡ ꯇꯥꯛꯅꯕ ꯁꯤꯜꯂꯕ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯃꯥꯕꯨ ꯏꯆꯥꯗꯧꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯅꯤ ꯐꯩ ꯉꯁꯤꯗꯒꯤꯗꯤ ꯃꯥꯏꯕ ꯀꯨꯕꯦꯔ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯥ ꯀꯨꯕꯦꯔ ꯕꯦꯝꯕꯦꯝꯅ ꯑꯔꯥꯟꯕ ꯄꯥꯎ ꯇꯝꯁꯤꯜꯂꯨꯕꯗꯒꯤ ꯁꯣꯅꯤꯌꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯁꯣꯅꯤꯌꯥꯒꯤ ꯃꯪꯂꯥꯟꯗ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯌꯥꯏꯐꯕ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯏꯐꯕ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯃꯗꯨꯗ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯌꯥꯏꯐꯕꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯩꯅ ꯆꯥꯛꯊꯦꯛꯈꯤꯕꯒꯤ ꯃꯇꯧ ꯑꯃꯗ ꯌꯥꯝꯅ ꯀꯤꯅ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯁꯣꯅꯤꯌꯥꯕꯨ ꯃꯈꯧꯔꯤ ꯃꯦꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯁꯣꯅꯤꯌꯥꯕꯨ ꯍꯧꯗꯣꯔꯛꯈꯤ ꯃꯗꯨꯗꯒꯤ ꯁꯣꯅꯤꯌꯥ ꯒ꯭ꯌꯥꯟ ꯇꯞꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯃꯥꯗ ꯀꯤꯗꯨꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥꯕꯨꯡꯅ ꯃꯆꯥꯅꯨꯄꯤꯗ ꯆꯥꯊꯣꯏꯕꯤ ꯀꯩꯗꯧꯔꯦ ꯏꯆꯥꯒꯤ ꯃꯪꯗ ꯀꯔꯤ ꯑꯀꯤꯕ ꯎꯔꯨꯔꯒꯦ ꯍꯪꯉꯝꯃꯤ ꯁꯣꯅꯤꯌꯥꯁꯨ ꯕꯕꯥ ꯃꯪꯗ ꯑꯀꯤꯕ ꯄꯣꯠꯁꯛ ꯑꯃ ꯎꯔꯨꯔꯦ ꯕꯕꯥꯒ ꯏꯃꯥꯒ ꯇꯨꯝꯃꯔꯣ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥ ꯑꯍꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯇꯨꯝꯃꯝꯗꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯣꯅꯤꯌꯥꯅ ꯃꯄꯥꯒ ꯃꯃꯥꯒ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯏꯁꯤꯡ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯅ ꯏꯟꯁꯥꯡ ꯁꯦꯝꯃꯝꯕ ꯆꯥꯛꯈꯨꯝꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯁꯣꯅꯤꯌꯥꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯑꯩꯅ ꯏꯟꯁꯥꯡ ꯁꯦꯝꯃꯝꯃꯒ ꯊꯅꯝꯕ ꯊꯥꯡ ꯑꯁꯤꯕꯨ ꯐꯛꯂꯥꯡꯗ ꯌꯨꯡꯉꯒ ꯂꯩꯔꯝꯃꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥ ꯊꯥꯡ ꯑꯗꯨ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗꯒꯤ ꯁꯠꯇꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯡ ꯑꯗꯨꯅ ꯌꯨꯡꯉꯝꯕꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯏ ꯉꯥꯛꯇ ꯆꯦꯟꯊꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯁꯨ ꯀꯤꯗꯨꯅ ꯃꯄꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯃꯃꯥꯗ ꯆꯥꯛꯈꯨꯝꯗ ꯑꯀꯤꯕ ꯀꯔꯤꯅꯣꯃ ꯂꯩꯍꯧꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯄꯥꯈꯠꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯊꯦꯡꯅꯔꯝꯗꯦ ꯁꯣꯅꯤꯌꯥꯁꯨ ꯀꯤꯅ ꯀꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯛ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥꯕꯨꯡꯅ ꯃꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯆꯥꯛꯈꯨꯝꯁꯤꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯆꯥꯒꯤ ꯃꯪꯗ ꯑꯀꯤꯕ ꯈꯔ ꯎꯈꯤꯕꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯜꯂꯨ ꯅꯃꯥꯒ ꯑꯩꯒꯁꯨ ꯊꯕꯛ ꯊꯦꯡꯉꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯅꯤꯌꯥꯗꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯥꯏꯐꯕꯒ ꯁꯣꯅꯤꯌꯥꯒ ꯎꯅꯔꯝꯃꯤ ꯃꯗꯨꯗ ꯁꯣꯅꯤꯌꯥꯗꯤ ꯍꯟꯗꯛ ꯃꯔꯛ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯀꯤ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯎꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯈꯤ ꯁꯣꯅꯤꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯁꯣꯅꯤꯌꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯁꯣꯅꯤꯌꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯃꯤ
Asumna mabani wari sanaringai ikang khangowdana Sonia gi mamita tumit kanguma ma paisilaki madudagi Sonia su mamit adu makut aduna naiduna til adu bolokthome aduga yaifabada hek yengluba matamda mamangda magi mamangda ukhiba akiba sakpham adugumba yaifabagi sakpham maduda urami madudagi Sonia pakatuna yaifabada munna munna yengduna mayumda chelaki yaifabasu pakatuna Sonia bu kaidawrake haiduna tanarami adubu Sonia di yaifababu yengduna yamna kina mayumda chenki asumna hojikti Sonia gi mamita akiba kayama uba horaktuna angawbi gi matawgum tawba horaki asomdasu bembemna mapabungda asumna hairami baba aina taw haiba thabakto baba nang pangthokraba haiduna maduda magi mapabung maiba kubena asumna khumaki ibema thabak adudi nahana napana mathau pangthokrabani koiraroi madugi nupi masadu sorokta ngawraga satkadaba yaragadi mathawai phau mangba yabagi thaktani napana tawribasi napa ai leiringai miyoy amatana icha singi natu nama sokpa yaroi hairami matam maduda priyasu machan nupiga mapaga sanariba warido tarami aduga makhoida asumna hairami karino nakhoina sanariba wari sing adubu bembem nang babada kai haijalure nakhoina tawriba thabak sing adu ai pamde hayengwai Sonia na khanglakpa thoklabadi mana ibu yamna nungairaroi nakhoi athubada thabak adu to o hairami maduda bembemna macheda iche nangi phanabani babaga igana khonaribasi nang karimata yawrakanu hairami asumna hojikti Sonia Priyagi mapabungna laitin but pret thajalubadagi angawbigi mataw haibado oiraki asumna Priyagi mapabungna Sonia bu apattaba but pret jadu mantra thajanduna Sonia hanagi magi punsiga asuki matik khetnaba horaki matam pumbada masi masida ungduna matomda machindasu choron pharon pulonda lonba horaki Sonia gi asiguma matawsing asida Sonia gi mama mapana Sonia bu hospital na puduna doctor da yenghalami maduda doctor na asumna hairaki nupi masa asi wakhan gi leinani matam khara hidak thaduna yengsi haiduna doctor na hidak khara tharaki matam khara leiragadi yaifabasu Sonia ga pau ipau phongnaraktabadagi Priya gi mayumda sattuna Priya ga unarami aduga Priya da asumna hairami Priya Sonia dubu handak barak yumdagi mapanungban itok thokpa ude mabu masaga ngamdaba yawba jara haiduna maduda Priya na asumna khumaki yaifaba aisu handak marakse maga kaya pundre aisu khangdene haiduna adubu matam maduda Priya gi masenupi bembem ikang khangawdana makhoi gi manakta sangaktuna asumna hairaki dayafaba iche Sonia di nahan su nupa amaga hotel amada unarami mama mapana su iche Sonia di matomda oibana athubada luhongthokpirani haina sutai dayafaba nang iche Sonia gi wakhanse thadokpana pharani madugi mahut dayafaba bu thamoi sengna nungsijaba akoi iche gumba amoina khangnabana phatro haiduna bembemna lakna boy kei boy tawduna yafabada hairami matam maduda yafabana Priya da sumna hairaki karino Priya nangi nasanupina hairiba wa mayam asibu Sonia bu aina taba nupa ama khangai hairibasi chumra haiduna Priya da hangami Priya su yaifababu magi oiba pambana masanupina hairiba wa adu asumbani haiduna yaifabada hairami madudagi yaifaba yamna saungna mafam madudagi thoki maduda bembemna maseda sumna hairami yengwise hojikti da yaifabase isegi oiduribani ise Sonia su yam kana ngawri haibra kaino paw ma sutai haiduna maseda hairami asumna Sonia doctor yengduna hidak charabasu phaba kawba leite hojikti Sonia angawbi haibado pura onduna sorokta koichat chatpa horaki matam maduda Sonia gi mapabungna Sonia gi mamada asumna hairami kari matawnu icha sina handak marak tarukliba matawsibu akoina kanada laludana isona aigi ichanupibu asigumba matawsida uhenbiribasibu haiduna yamna kapami maduda Sonia gi mamana asumna khumaki yaragadi ichase maiba maibi muktana duna yengsi doctor yengbada phatrabanina haiduna asumna Sonia gi mapa mamana Sonia bu maibi magi manakta puduna yenghalami maduda
ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯃꯈꯥꯡꯗ ꯂꯥꯏ ꯑꯐꯠꯇꯕꯅ ꯑꯣꯛꯈ꯭ꯔꯦ. ꯃꯥꯕꯨ ꯀꯂꯛ ꯌꯦꯡꯊꯤꯕ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯔꯤ. ꯌꯥꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯁꯤ, ꯑꯗꯨꯒ ꯂꯥꯏꯍꯟꯍꯟꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯔꯛꯈꯤ. ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯃꯥꯏꯕꯤꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯇꯨꯅ ꯁꯣꯅꯤꯌꯥꯗ ꯂꯥꯏ ꯇꯤꯟ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯊꯥꯖꯤꯜꯂꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯂꯥꯏꯍꯟꯍꯜꯂꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯁꯣꯅꯤꯌꯥ ꯒ꯭ꯌꯥꯟꯗꯤ ꯈꯔ ꯂꯥꯛꯄ ꯍꯧꯔꯝꯃꯤ. ꯇꯧꯕꯗꯕꯨ ꯃꯄꯨꯡ ꯐꯥꯅ ꯐꯕ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤ. ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯍꯟꯍꯜꯂꯨꯕꯗꯒꯤ ꯃꯥꯏꯕ ꯀꯨꯕꯦꯔꯒꯤ ꯃꯁꯥꯗꯁꯨ ꯈꯔ ꯇꯦꯡꯕꯥꯟꯕ ꯍꯧꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ. ꯍꯦꯔꯥ, ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯂꯥꯏꯍꯟꯍꯜꯂꯛꯇꯨꯅ ꯇꯦꯡꯕꯥꯟꯅꯕꯁꯨ ꯍꯣꯠꯅꯔꯤ. ꯐꯩ, ꯍꯟꯗꯛꯇꯤ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯒꯦ. ꯃꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯏꯕ ꯀꯨꯕꯦꯔ ꯁꯤꯟꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯑꯀꯟꯕ ꯂꯩꯋꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ. ꯁꯣꯅꯤꯌꯥꯁꯨ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯄꯤꯕꯗꯒꯤ ꯃꯄꯥ ꯃꯃꯥꯕꯨ ꯃꯁꯛ ꯈꯔ ꯈꯪꯉꯛꯇꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯍꯧꯔꯛꯈꯤ. ꯃꯥꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯌꯥꯏꯐꯕꯁꯨ ꯅꯤꯡꯁꯤꯡꯉꯛꯈꯤ. ꯃꯇꯝ ꯈꯔꯗꯤ ꯁꯣꯅꯤꯌꯥ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯩꯕ ꯍꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯌꯥꯏꯐꯕꯒꯤ ꯃꯪꯂꯥꯟꯗ ꯁꯣꯅꯤꯌꯥꯕꯨ ꯎꯔꯝꯃꯤ. ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯏꯐꯕ, ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ. ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯦ. ꯑꯩ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯌꯥꯏꯐꯕ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯔꯛꯈꯤ. ꯑꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯅꯤꯌꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ. ꯌꯥꯏꯐꯕꯅ ꯁꯣꯅꯤꯌꯥꯒꯤ ꯒꯦꯠ ꯍꯦꯛ ꯌꯧꯔꯛꯄꯗ ꯁꯣꯅꯤꯌꯥꯁꯨ ꯊꯣꯡꯒꯥꯟꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯈꯤ. ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯁꯣꯅꯤꯌꯥꯒꯤ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯁꯨ ꯀꯨꯏꯅ ꯎꯕ ꯐꯪꯉꯨꯗ꯭ꯔꯕ ꯌꯥꯏꯐꯕꯕꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ. ꯌꯥꯏꯐꯕꯁꯨ ꯁꯣꯅꯤꯌꯥꯕꯨ ꯎꯖꯕꯗꯨꯗ ꯃꯊꯃꯣꯏ ꯁꯣꯟꯊꯔꯝꯃꯤ. ꯑꯗꯨꯒ ꯁꯣꯅꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯣꯅꯤꯌꯥ, ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯗꯤ ꯌꯥꯏꯐꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ. ꯑꯗꯨꯒ ꯃꯁꯥꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯑꯩꯅ ꯃꯇꯝ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯅꯥꯔꯒ ꯂꯩꯔꯤꯉꯩꯗꯨꯗ ꯑꯩꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ. ꯁꯣꯅꯤꯌꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯌꯥꯏꯐꯕ, ꯑꯩ ꯃꯇꯝ ꯈꯔ ꯅꯥꯗꯨꯅ ꯂꯩꯔꯨꯔꯦ. ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯀꯦ ꯈꯟꯗꯦ. ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯤ. ꯌꯥꯏꯐꯕꯁꯨ ꯁꯣꯅꯤꯌꯥꯒꯤ ꯆꯝꯖꯔꯕ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩ ꯑꯗꯨꯕꯨ ꯊꯥꯖꯔꯝꯃꯤ. ꯑꯗꯨꯒ ꯁꯣꯅꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯜꯂꯤꯕꯗꯤ ꯅꯪꯅ ꯅꯠꯇꯦ, ꯑꯩꯅꯅꯤ. ꯑꯩꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯅꯪꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ. ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯄ꯭ꯔꯤꯌꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯌꯥꯏꯐꯕꯅ ꯄ꯭ꯔꯤꯌꯥ ꯍꯦꯛ ꯄꯜꯂꯛꯄꯗ ꯁꯣꯅꯤꯌꯥꯅ ꯃꯔꯛ ꯊꯠꯇꯨꯅ ꯌꯥꯏꯐꯕꯗ, ꯄ꯭ꯔꯤꯌꯥ ꯍꯥꯏꯕ, ꯌꯥꯏꯐꯕ, ꯄ꯭ꯔꯤꯌꯥꯗꯨꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯎꯗꯕ ꯀꯨꯏꯔꯦ, ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯍꯥꯏꯔꯛꯈꯤ. ꯃꯗꯨꯗ ꯌꯥꯏꯐꯕꯅ, ꯁꯣꯅꯤꯌꯥ, ꯅꯪ ꯄ꯭ꯔꯤꯌꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯇꯧ. ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯄ꯭ꯔꯤꯌꯥꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ. ꯅꯪ ꯄ꯭ꯔꯤꯌꯥꯒ ꯌꯥꯝ ꯅꯛꯁꯤꯟꯅꯒꯅꯣ ꯍꯥꯏꯔꯛꯈꯤ. ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯃꯥ ꯊꯣꯔꯛꯈꯤ. ꯃꯗꯨꯗꯒꯤ ꯌꯥꯏꯐꯕꯅ ꯁꯣꯅꯤꯌꯥꯗ, ꯁꯣꯅꯤꯌꯥ, ꯑꯩ ꯆꯠꯂꯒꯦ. ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯎꯅꯁꯤ. ꯐꯖꯅ ꯂꯩꯔꯣ ꯍꯥꯏꯔꯝꯃꯒ ꯌꯥꯏꯐꯕꯁꯨ ꯆꯠꯈꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯁꯣꯅꯤꯌꯥꯒꯤ ꯀꯥꯗꯒꯤ ꯁꯣꯅꯤꯌꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯝꯃꯤ. ꯃꯗꯨꯗ ꯁꯣꯅꯤꯌꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯐꯃꯨꯡꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯄꯥꯈꯠꯇꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯌꯦꯡꯉꯨꯕ ꯃꯥꯏꯕꯤ ꯑꯗꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ. ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯃꯁꯥꯗ ꯄꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤ ꯑꯃ ꯏꯁꯨ ꯁꯨꯗꯦ. ꯑꯩ ꯅꯈꯣꯏꯗ ꯋꯥ ꯑꯃꯇ ꯍꯪꯒꯦ. ꯅꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯈꯟꯅ ꯆꯩꯅꯈꯤꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ? ꯑꯉꯥꯡ ꯑꯁꯤꯗ ꯑꯇꯝꯅꯅ ꯁꯤꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯃꯍꯩ ꯑꯃ ꯊꯥꯔꯛꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ. ꯃꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯃꯥꯏꯕꯤꯗꯨꯗ, ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯈꯣꯏꯗꯤ ꯉꯁꯤꯐꯥꯎ ꯃꯤꯑꯣꯏ ꯀꯅꯥꯗ ꯑꯀꯥꯏꯕ ꯇꯧꯖꯔꯛꯇ꯭ꯔꯤ. ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯂꯩꯇꯦ. ꯏꯆꯥꯒꯤ ꯃꯔꯥꯟꯁꯨ ꯂꯩꯔꯝꯃꯣꯏ. ꯏꯃꯥ, ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ. ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯃꯗꯨ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ. ꯅꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯂꯩꯕꯒꯤ ꯅꯈꯣꯏꯅ ꯈꯪꯗꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯉꯥꯡ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤꯗꯤ ꯑꯇꯝꯅꯅ ꯊꯋꯥꯏ ꯂꯧꯒꯦ ꯍꯣꯠꯅꯔꯛꯄꯅꯤ. ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯁꯨ
ꯑꯔꯥꯏꯕ ꯏꯆꯝ ꯆꯝꯕ ꯃꯤꯅꯗꯤ ꯅꯠꯇꯦ, ꯑꯍꯩꯕ ꯃꯥꯏꯕ ꯑꯃꯒꯤ ꯈꯨꯠꯅꯤ꯫ ꯑꯉꯥꯡꯁꯤ ꯑꯩꯒꯤ ꯂꯥꯏꯕꯨꯡꯗ ꯑꯣꯏꯅ ꯄꯨꯔꯁꯤ, ꯑꯗꯨꯒ ꯏꯁꯣꯔꯗ ꯅꯈꯣꯏꯅ ꯅꯤꯖꯧ, ꯏꯆꯥꯒꯤ ꯊꯋꯥꯏꯃꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯁꯣꯅꯤꯌꯥ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯏꯁꯪ ꯑꯣꯏꯅ ꯁꯥꯗꯨꯅ ꯊꯝꯃꯤꯕ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯀꯞꯇꯨꯅ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯅꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯅꯤꯌꯥꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯌꯦꯡꯉꯨ, ꯅꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯣꯖꯥ ꯃꯥꯏꯕ ꯀꯨꯕꯦꯔ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ? ꯌꯥꯔꯒꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨ꯫ ꯃꯥꯏꯕꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯄꯣꯠꯁꯛ ꯃꯥꯏꯕꯅ ꯉꯝꯕꯁꯨ ꯌꯥꯎꯏ, ꯃꯥꯏꯕꯅ ꯉꯝꯗꯕ ꯊꯕꯛ ꯃꯥꯏꯕꯤꯅ ꯉꯝꯕꯁꯨ ꯌꯥꯎꯏ꯫ ꯇꯧꯕꯗꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯀꯨꯕꯦꯔ ꯊꯥꯏꯅꯒꯤ ꯃꯥꯏꯕ ꯑꯍꯩꯕꯅꯤ, ꯅꯈꯣꯏ ꯃꯥꯕꯨ ꯃꯁꯛ ꯈꯪꯂꯕꯗꯤ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥꯕꯨꯡꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯏꯃꯥ ꯃꯥꯏꯕꯤ, ꯏꯃꯥꯅꯗꯤ ꯏꯆꯥꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯟꯒꯦ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯄꯣꯠꯁꯛ ꯑꯁꯤꯅ ꯀꯟꯈꯤꯕꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ꯫ ꯌꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯄꯨꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯁꯣꯅꯤꯌꯥꯕꯨ ꯍꯨꯒꯠꯇꯨꯅ ꯃꯥꯏꯕ ꯀꯨꯕꯦꯔꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯄꯨꯒꯦ ꯍꯣꯠꯅꯔꯛꯄꯗ ꯁꯣꯅꯤꯌꯥꯒꯤ ꯃꯈꯨꯠꯇ ꯃꯃꯥꯅ ꯁꯤꯕꯤꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯂꯥꯏꯕꯨꯡ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯊꯣꯡꯗ ꯄꯟꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯁꯣꯔ ꯑꯗꯨꯅ ꯁꯣꯅꯤꯌꯥꯕꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯈꯤꯅꯨ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯁꯣꯅꯤꯌꯥ ꯃꯥꯏꯕ ꯀꯨꯕꯦꯔꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯈꯤ, ꯑꯗꯨꯒ ꯃꯥꯏꯕ ꯀꯨꯕꯦꯔꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠꯇꯒꯤ ꯁꯣꯅꯤꯌꯥꯕు ꯊꯥꯡꯖꯜꯂꯛꯄ ꯃꯇꯝꯗ ꯃꯁꯛꯇꯤ ꯎꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯁꯣꯅꯤꯌꯥꯒꯤ ꯃꯁꯥꯗ ꯆꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯔꯝꯃꯤ, ꯃꯐꯝ ꯑꯗꯨꯗ ꯆꯪꯒꯅꯨ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯁꯣꯅꯤꯌꯥ ꯅꯝꯗꯨꯅ ꯃꯥꯏꯕ ꯀꯨꯕꯦꯔꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥꯕꯨꯡꯅ ꯄ꯭ꯔꯤꯌꯥꯕꯨ ꯀꯧꯔꯝꯃꯤ, ꯄ꯭ꯔꯤꯌꯥ, ꯅꯈꯣꯏꯒꯤ ꯕꯕꯥ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ, ꯅꯃꯥꯟꯅꯕꯤ ꯁꯣꯅꯤꯌꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯀꯨꯕꯦꯔ ꯏꯃꯨꯡꯗꯒꯤ ꯏꯉꯛ ꯉꯛꯅ ꯊꯣꯔꯛꯈꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯦ, ꯏꯆꯥ ꯁꯣꯅꯤꯌꯥꯗꯤ ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ, ꯐꯛ ꯑꯁꯤꯗ ꯍꯤꯞꯍꯜꯂꯨ, ꯑꯩ ꯏꯃꯨꯡꯗꯒꯤ ꯀꯩꯅꯣꯃꯇ ꯂꯧꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯨꯕꯦꯔ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯅꯈꯣꯏꯅ, ꯅꯄꯥ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯁꯦ ꯅꯍꯥꯟꯉꯩ ꯈꯪꯗꯦ ꯈꯪꯗꯦ ꯍꯥꯏꯕꯗ ꯌꯦꯡꯉꯨ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯐꯠꯇꯕ ꯂꯩꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯥꯟꯗꯨꯅ ꯑꯩꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯇꯨꯔꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ, ꯅꯈꯣꯏꯅ ꯁꯣꯅꯤꯌꯥꯕꯨ ꯀꯜꯂꯨ ꯍꯥꯏꯔꯕꯗꯤ ꯅꯄꯥ ꯑꯩꯅ ꯀꯟꯕ ꯉꯝꯒꯅꯤ, ꯃꯊ꯭ꯋꯥꯏ ꯂꯧ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯂꯧꯕ ꯉꯝꯒꯅꯤ꯫ ꯏꯆꯥ ꯑꯅꯤꯒꯤ ꯀꯔꯤ ꯃꯣꯠ ꯂꯩ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯝꯃꯤ, ꯕꯕꯥ, ꯊꯋꯥꯏ ꯂꯧꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨꯗꯤ ꯇꯧꯕꯤꯒꯅꯨ, ꯁꯣꯅꯤꯌꯥ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ, ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯕꯦꯝꯕꯦꯝꯅ ꯑꯁꯨꯝꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯕꯕꯥ, ꯅꯆꯥꯅꯨꯄꯤ ꯑꯄꯪꯕꯤ ꯑꯁꯤꯒꯤ ꯋꯥ ꯕꯕꯥ ꯅꯪ ꯂꯧꯔꯨ, ꯀꯔꯤꯒꯨꯝꯕ ꯏꯆꯦ ꯁꯣꯅꯤꯌꯥꯒ ꯗꯥ ꯌꯥꯏꯐꯕꯒ ꯍꯦꯛ ꯂꯧꯅ ꯂꯩꯅꯕ ꯊꯣꯛꯈ꯭ꯔꯕꯗꯤ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯈꯪꯕ ꯉꯝꯗꯦ, ꯃꯗꯨꯅ ꯕꯕꯥ, ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯏꯆꯦ ꯁꯣꯅꯤꯌꯥꯕꯨ ꯑꯔꯣꯏꯕ ꯑꯣꯏꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯕꯦꯝꯕꯦꯝꯅ ꯃꯄꯥꯗ ꯑꯐꯠꯇꯕ ꯋꯥ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯐꯔꯦ ꯏꯆꯥꯁꯥ, ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯃꯤꯒꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯔꯨꯅꯤ, ꯑꯗꯨꯅ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯅꯄꯥ ꯑꯩꯅ ꯂꯣꯏꯅ ꯆꯤꯡꯊꯣꯛꯑꯒꯦ, ꯑꯗꯨꯒ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯜꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯃꯆꯥꯅꯨꯄꯤ ꯕꯦꯝꯕꯦꯝꯒꯤ ꯋꯥ ꯂꯧꯗꯨꯅ ꯁꯣꯅꯤꯌꯥꯕꯨ ꯍꯥꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯈꯣꯏꯒꯤ ꯃꯪꯒꯣꯟꯗꯔꯤꯗ ꯁꯣꯅꯤꯌꯥ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯄꯥ ꯃꯃꯥꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕ ꯀꯨꯕꯦꯔ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯁꯣꯅꯤꯌꯥꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯍꯦ, ꯑꯉꯥꯡ ꯑꯁꯤꯗꯤ ꯂꯥꯏ ꯑꯐꯠꯇꯕ ꯎꯛꯅꯔꯦꯗꯅ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯨꯕꯦꯔꯅ ꯁꯣꯅꯤꯌꯥꯒꯤ ꯊꯋꯥꯏꯃꯤ ꯂꯣꯏꯅ ꯆꯤꯡꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯅꯨꯄꯤꯁꯦ ꯉꯁꯤꯗꯒꯤꯗꯤ ꯅꯥꯕ ꯂꯣꯏꯅ ꯐꯔꯅꯤ, ꯌꯨꯝꯗ ꯄꯨꯕꯤꯔꯣ, ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯅ ꯁꯣꯅꯤꯌꯥꯕꯨ ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ꯫ ꯇꯧꯕꯗꯕꯨ ꯁꯣꯅꯤꯌꯥ ꯑꯍꯤꯡ ꯊꯦꯡꯉꯐꯥꯎ ꯒ꯭ꯌꯥꯟ ꯂꯥꯛꯈꯤꯗꯦ, ꯃꯁꯥꯗ ꯂꯦꯡ ꯈꯣꯠꯄ ꯑꯃꯠꯇ ꯇꯧꯔꯛꯂꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯄꯥꯈꯠꯇꯨꯅ
Makoina mamangda yengkhiba maibi edu kauduna yenghalami. Adubu maibi eduna Soniagi masa hek paibada asumna hairaki. Onthokpanida angang asidi akhoibu thadokduna sakre haiduna. Matam maduda Soniagi mamadi gyan tadana masada lekthaki. Mapabungsu mathamoi sokna kapami. Asumna hujikti Sonia aroibo oiduna makoi meyambu thadokduna satki. Sonia leitabagi pawasi yaipabasu tarami. Yaipabanasu mathamoi sokna kapjarami. Asumna sahi ama mukhaukraba matung nongma ahing nongyay amada maiba kubergi manglanda laikhidraba Soniagi thawai mirel adu laktuna yamna saungna maiba kuberda asumna hairami. Nakoi napa nasana jamjaraba aigi punsibu lamakhangda manghanbire. Hujikti aina nakhoisu aigi inakta loina purani haiduna. Ngayak leiraga maiba kuber mikap khangtok thorakhi. Aduga phamung mayay aduda wakan khalami. Kari matawno ngasigi aigi manglan asibu taseng hek uida laikhidraba Soniagi thawai mi asibu leiri bazarani. Hera leira maroida makumangni haiduna maiba kuber ngayak wakal tawduna leirami. Nong hek nganbaga maiba kuber thangnaba khulamada lai khoiramba salami. Matam maduda maiba kuberna mamit uisanduna lai khoiramingai tanja adudasu magi mamangda mi ama lanthok lansin tawduna chatpagi mawong amasu tawrakhi. Mamit hek pangthokluba matamdasu midi kanamata hek leiramde. Adubu kona thangda lai khuramba hek loibaga mamit hek pangthorakpada maiba kubergi mamai mapada Soniagi akiba mataw amada munna yengduna leiram. Maiba kubersu kiboi lakpoi khangduna maning handuna tuki. Tanja aduda maiba kuberna lai khuirambiriba imung aduna oja maiba kari tawba yaurage haiduna hangaki. Matam aduda maiba kubersu tu asida haiduna makhut hek thilluba matamda mafam adudadi mioy amata leiramde. Asumna hujikti maiba kuber masada khangba ngamami. Mana thawai lauruba Soniagi thawai asi magi matungda senaba haurakle haiduna. Madudagi maiba kuber athubada maga punba maiba taisinga wari sanarami. Maduda maiba kuberna maiba taisinga aduda sumna hairami. Oja mayam ngasi ngarangsi aigi tungda laikhidraba thawai amana koin inaduna leire. Masibu mataw karamna ai sadagi ngakthokjagadage hangami. Maduda maiba taisingduna amu hera oja maiba Ojana hena khangiduni madugi lairon tinsol adubu ojada khoina amuk takpiko hairibro. Adu ojagi tungda laikhidraba thawai amana question senaduna lei hairibasibu oja maibana aphattaba kari tawrurage hangakhi. Matam aduda maiba kuber karisu khumamdana mayumda thuna halakhi. Aduga machanupi ani duda asumna hairami. Ichasa nakoi karimata tawdeko haiduna. Maduda bembemna asumna khumakhi. Kaino baba karisu tawde baba nang ngasidi nasado ipapakana ui kaidaurage haiduna. Adubu matam aduda Priyadi matomda ungduna leirami. Maduda bembemna iche kaidaurage nangna amuk ungduna leiriduna handak marakse babaga nangase ngauduruba karinoma tawre hairami. Adubu Priyana asumna khumaki akoina tawkhiba aphattaba thabaksing aduna hujikti akoi awafamda loina tarani haiduna. Maduda maiba kuberna amuk asumna khumaki kaidaure bema kaidawbagi akoidi awafamda tadurige haiduna. Maduda Priya nokphet tawraga baba mana akoibu senaduna laikre. Hujiksu akoina sanariba wari watai sing asi masu tari yengu mingsel asida aigi nakta kana phamge yengu hairaki. Madudagi bembem amadi maiba kuber mingsel aduda yengami. Matam maduda maiba kuberna masanupi Priyagi phamungda Soniagi thawai mirel adu phamduna leirami. Adubu bembemdi madu uramde. Madudagi maiba kuberna masanupi ani dubu makhut paiduna ka adudagi singthoraki. Aduga masanupi bembemda asumna hairami. Ibema nachegi manakta nang yam toina changan yengu laikhidraba Soniagi thawaina akoibu laman khumnaba yum masida question senaduna laikre. Nasesu thogdog asigi matangda khara khangba mali. Adubu nangdi hujik phau thawai adu udri. Nakoi ngasigi oina ipagi ka asidagi hendonggan. Ipa ngasimak yum masigi akoibada laitin khoram thoknaba ipaga loinaba maiba tesing kauruge hairamduna maiba kuber yamna thuna satki. Aduga maiba kuber
maga punba maiba ateising adu puraktuna magi mayumda Soniagi thawai adubu tanthoknaba laitin khoram thoami aduga lai khoram thokpa hek loibaga masa nupi ani duda jantra amamam su sijan birami asumna matam kharadi maiba kubena lai khoram thokhibadagi imung aduda Soniagi thawai uba phangam khide adubu nongmadi yaiphabagi manglanda Soniagi thawai laktuna asumna hairami yaphaba aina nangbu nungsi jarubase aigi pap oina thoklamani aidi aina thajaruba mioi kharana aibu punsi manghanbire asumna Soniana yaiphabagi manglanda kap tuna pau tamami yaipaba sumi kap thoraki aduga magi wakhandasu asumna khanba horami karino aigi manglanda Soniana hairami ba wafam sing asibu mana thajaba mioina mabu punsi manghan khibani haiba madu oiragadi Soniagi thawai manghalibasi Priyana soidana oiramgani haiduna yaiphabana asawba amaga loinana Priyagi mayumda laki aduga Priyabu kapthoktuna yaiphabana asumna hairami he mihatpi karigino nangna aduk luna nanga piklingaidagi tinarakpa nangi marup Soniabu napa maiba sida karino jajat haijalaga thawai manghanbiribadi ngasidi napana sa lemna mata thararoi haiduna yaiphabana Priya tamna changsilaktuna Priyagi makhori melami matam aduda bembemga mapa maiba kuberga yaiphababu singthoraki aduga Priyagi makhuta mapana sibiba jantra adusu makhada kenduna taki matam aduda bembemna yaiphabada sumna hairami he angauba karigino nangna nangi nupi sikhraga akoi seda tainaridi nang mafam asidagi yamna thuna chakro natragadi nang lekai miyam tanaba lauduna nang hatoktringaida hairaki adubu ngasigi thokdoksing asi Priyadi mamitagi mapi taaduna karimata khumdana lerami yaiphabasu mafam adudagi Priyada munna yengamduna yamna thuna thoki adubu bembemdi yaiphabagi ngasigi mataw asida mapada sumna hairami baba masigi nupa asi isegi ohenge khanbani aduga mana isebu makhori metpa baba nupa asisu ise Sonia loisin khibagum masisu mathwai masase thadasi haiduna mapa kubeda hairami maiba kubersu masanupi bembemgi wapam aduda asawba amaga loinana asumna hairaki hoine ibema masigi nupa masa asi mathongnabu phanabu leini mina kinaraba maiba kuberagi yumdaga sangaktuna aphawaringa sari phai masu mathwai mangange hairami maduda Priyana kaptuna sumna hairaki baba bembemga babaga na tauge khaliba phattaba thabakto athubada thadokpi miyoiba khoigi punsise maman khara leina su khanbi laikhidraba aigi marup Sonia mara leijadabani bembemna babada aranba pau tamsanbani Soniana aigi nupa munkiba nati haiduna mapada kaptuna pau tamami adubu masigi wahi sing aduda bembemna amuk sumna khumaki karino isegi thawai busu aina kanbire aduga isena aingonda aphattaba tahalibasigo isegi sidi daya phabana isebu punsigi nungsiba ngamaroi khangbadagi ise nang aingonda sawba mali haiduna machin manaw marai tongnaraki maduda maiba kuberna sumna hairaki yare to nachin nanaw nungsinana leyu hujikti akoina tawkhriba thabaksing adugi isa ngathoksanaba matam pumbada section na leisi karisu tawro nupa asisu isana pamagadi hayengmak yum masida ipana kauba ngame napase araiba icham chamba maiba nate haibasi nakhoisu khangba natro yare imungda loina chango hairami adubu bembem mapagi wahi aduda mase Priyada karemna duna sumna hairaki ise taredana daya phabasu babagi lewa season aduna kauba ngamgani hairisi ise nang karimata khanganu ba haiduna maduda Priya bembemgi wangang sangang aduda songniman khiduna karisu khumamdana magi kada changaki asumna numit adugi numidang ahing nongyay aduda Priya magi mamangda Soniagi thawai laktuna asumna hairami Priya tumba hogalo namit pangtho o haiduna Priya sumikap thoraktuna mamit hek pangtho uba matamda Soniagi thawai adu mangonda munna yengduna leirami aduga Priyagi masada Soniagi thawai adu changki asumna nong hek nganbaga Priya tumba hogatuna thungalomda thoki matam aduda bembemga magi mapa maiba kubergana Priyada karaidano nong hek nganbaga chalibadubu hairami adubu Priya karisu khumamdana tuminna chatki aduga Soniagi mayum tamna laki
Matam maduda Sonyagi mapa mamana imungdagi thorakpada Priya Sonyagi thunganda leptuna Sonyagi yum madu munna yengduna leirami. Maduda Sonyagi mapa mamana kaptuna Priyada isa Priya laidana lao sango haiduna imungda kausanduna phaminarami. Aduba Priyadi Sonyana hana leiramba kada sangduna munna yengduna mamittagi mapi chentharaki. Aduga Sonyagi mapa mamada asumna hairami. Ima baba ngasidi ima babana nasa aibu ima babagi thanungda jena mukta konsenbiu hairami. Asumna Priyabu Sonyagi mapa mamana mathanungda jena konsenbirami. Yak leiragadi Priyasu ima baba nasa amuk chatlage haiduna thoki. Aduga mayum hek yaurokpaga Priya phamungda sangduna amuk tungki. Matam maduda bembemga maiba kubergana Priyagi mataw aduda pungangaki. Aduga ngayak leiraga maiba kuberna makhoigi mangondari makhada Priyagi mamangda tatlaga takiba jantra adu thengnarami. Madudagi maiba kuber masada chingnaba horaki. Karinone masigi jantra asidi isa anida aina sibikiba jantrani. Aduga mataw karamna mafam asida leiramino haiduna maiba kuberna machanupi anigi manakta sangduna nakoigi nasada aina sibikiba jantra du yaubra hangami. Maduda bembemdi yawi haiduna kumaki. Adubu Priyadi mapana hangibadu sukum kumamde. Adubu kona thangdadi yawi baba tu yengu haiduna jantra adu masada siduna leirami. Matam maduda maiba kuber masada pungak ngakjaki. Karino aigi khuta pairiba jantra asina kanagi haiduna. Asumna numit adugi numidang ahing nongyay aduda bembemgi kada Priya changaki. Matam maduda bembem su tumangkide. Aduga mache Priyada ise kari leire numidang athengba tungedi leitadana aigi kada changi isi karigino hangami. Maduda Priya karisu khumdana bembemgi manakta sum tamna sangsenduna bembemgi makhori charam madu kanna melaki. Maduda bembemsu ise karino thado haiduna makong thilami. Adubu ikang khangaudana maiba kuber masinda laigi oiba mantra sonduna changaki. Madudagi Priya bembemgi makhori charam madu melambadu thadokduna kanga makhada changki. Aduga sumna hairaki baba nangi nachinda soliba wahising adu lepo haidun. Adubu maiba kuberna asumna khumaki nang kanano masak munna khangi. Nang aigi isanupigi hakchangda sangduna nangna sanariba pumba ai loina khangi. Isagi hakchangdagi nang yamna thuna thokro hairami. Adubu kona thangdadi Priya phamung kangdon makha adudagi thang ama puthoraktuna bembemgi makhori mapada thamduna asumna hairaki chummi ai nangi nasanupi Priya nati ai Sonyani yengu nangsu ngasidi aigi ipai mana ai leitabagi mamitagi mapi kangdana wana khangbadu nangsu madugi chaina khondo ngasidi khangalage haiduna Sonyagi thawai Priyada changduna thang aduna bembemgi mangak samadu lenthatki. Matawadu ubada maiba kuber kaptuna asumna hairaki sathoibi isadi mangjaredana kari matawnu ngasi oiriba mataw asibo haiduna. Adubu thang aduna amuk maiba kuberbu mangak sam kaktuna halami. Madugi matungdagi ahing aduda Priyagi hakchang aduda Sonyana changduna yaiphabagi manakta laami. Matam aduda yaiphabana Priyagi masada ikheng ngakta taibaduda asumna hairaki hemi phattabi hingsabi ngasina kana amuk hatlure ai amuk hatke laklibra haiduna. Maduda Priyagi hakchang adudagi Sonyagi thawai thoraki. Aduga yaiphabada asumna hairami yaipaba nang aibu nuksirabadi Priyabu nangi oina loksanbiu. Priya mara lejade nanga aiga handak mapok asida thungnau tamamdrabasu mathangi mapok amada ibani amuk thengnasi. Aina nangbu nuksiriba sigumna Priyana su nangbu thamoi sengna nuksijabani. Aigi apambase nangna thunganbiu ko. Priya nangsu aigi aningbase thunganbiu. Asumna Sonya Priyaga yaiphabagada hairamduna nongalakpagi numit thorakpagi masek mangan marakta mangki. Mayam wari asi matang asaida loijare. Wari asibu nungaibirabadi channel asibu like, subscribe amadi comment tawbiram. Mathangi wari thagalakpada mayam punna muk thengnarasi. Ngasigidi mayamdagi kainanaba bidiyai laujari.